My dear friend, coming together is beginning, keeping together is progress, working together is success by Henry Ford. Hairiba asigi atra sidi coming together is beginning haidi akoina kariguma thaba ama bazar da chase haina lakminaba do howrabaneba. Keeping together is progress. Akoina bazar da chanabagi damukta octo gumba gari gumba ama hire tawre hega laklen lorse adu progress lerabaneba. Working together is a success. Bazar yaure harga kariguma posai khar leiraba kariguma thabak khar tawraba adubu araiba moongda mai pak lega haina lobayai. Phare adudi mayam ngasi pudun lakliba topic asidi NGO toba teamwork toba sanaroi sing adi lai gi thabak toba adi company thabak toba net marketing toba mi khudimaki damakta samjaba topic asini topic asidi asuki mati haijali makai mangjaba amata leite adibuna topic asigi oiba team gi oiba kanabasi karino haibaza ahanbada panjarke team gi oinadi problem solving hai tare paisa gi problem ogera wakhal loksin gi knowledge ki so problem ogera skill gi sotharaba kanu hai tare adugumba skill gi thabak singa sida masigi kanaba bse team masida soidama ki yawdabani ani subo point the great person Guinness person hai tare team masida yawta di maha ase miyamna masakhangba mi mu oiradamni amadi laipok haiba miyoiba gi mapok adu oiradamni masidi English ki proverb yam phajiba mleko behind the Guinness has a team hai tare masi khudam go loina amuk nei na siko masi sundar pesai Google gi masi ma Google ki team leko mem yare ko Elon Musk ki team leko Henry Ford ki team leko Ratan Tata ki team leko Bill Gates ki team leko Albert Einstein gi su team leko sumai to na team hai basi gi yaw ba si kana ba si yam thina asuki mati kana ba mathok tai ahum suba point da potential for innovation hai tare aso mangla na magi thongjaw mane aso mangla na sida changsel lure harga team masuda yaure hairaga yam chawba miyam na masak naiba miyam gi damakta khanba miyam na sakhang mai khangnaba mi ama haibadu oirani ba si ira yana haibadu lila party he lors lila party khodomoina palabda sana lebak nasum artist sana lebak nasum artist sida kanaguma xyz ama nahongna na yawta so mase popular or the miyam na khangba misak aiba do or just like that Google company da sundar pesai company da yawraba som adum apaw mi or the ni moi team da thabak tawri haibna chingba se azuna potential for innovation haiba sini khwaidagi maruoina team yawgi kanaba se adu tadi phari adu di mayam da mu naina duna mu ngasi what is a team haibase team haibase kari no haibu matamda team haibase kari matal natti lingjen manana kari guma thaba amubu pangthok minasi hainu satliba kangbu adubu team haina kawgani ila laina hairabada khoi lekai da leisabi mayamna lekai du yumthong khuding dagi paisa khaire haraga thaban gumba ma sindro adu mai paktro adubu masibu team haina kawi sanaro nda amugi aksi players sing imrata cricket sanabu matanda team mani legani team A B haibanga team A na batting tawgani team B na bowling tawgani fielding tawgani keeping tawgani sumai tawdana sumaina tawriba kangbo sibu team haina legani team haiba sigi team gi oba manung gi oba chana kanglon khar legani ko masibu English ki ronda rule and regulation chana pathap haitare team gi oina khwaidagi maru oiba important thing of the team is discipline haibasne team gi discipline je asuki mati team gi member khodi mar ngak na sat kadamni self discipline masana masabu ngak cha kadamni masida mayam da mu plus oina mu hajabu tumte any sinbam da lebiyo liso thobo oigera labor oigera mi gi yumda thabak suba chatpa mi oigera ko what is the respect habse koi kana gu mi khana hangi respect che engon de ai profession gi matungina ai ji respect kya phangde na khalle no madu aran mune respect is the what we give and take havne koina ai thabak shu mi ne lors mi da thabak shu mi aina yumbu du da ikai kumna ba respect or ba surrounding de ikai kumna ba matungina engon da halak bane aduna team gi khwai gi maru obe se discipline hai bisne ba another example nama tanga panjarange samna habida school ama lere ko class ama lere class ida ojana school class wi captain ana ma khandro captain do khallaba matungda captain do na leiriba mahiro myam do langbe ade tumu hipu haibna sing loi follow tawdro aduna team gi quite important team da yauge khaliba volunteer masana masabu team da yauge khaliba mi sing asna
discipline haibase khwaidagi maru oiba thawai amani haina khanjagadani adu team gi masenda team member amada tawgadaba thabak se masana masabu ikai khumna kadamni member khudima puchak manaba imung amatagi horokpa member sing ne ko ima amatagi machani haina khanba se mai thamoi se chen gadami irai lai hairabada thamoi sengba mina team masi da yawgadamni ani subo point da communication openly haitare masida nupa haiba nupi haiba khenaba leite pesa paidaba lari haiba haitaba haiba khenaba leite yam transparency oina si akoi yang hangba mingchena khajanba ka amada wari tawba dumana mapanda leiro mi su uba manungdo leiro mi su admain to na team habse communication skill habse solan bayade mathangi point da constructive feedback habdi asoi bese ngakna ba team gi mina member ama soire thaba ama soire kanoma tawre haita di akoida asoi bese ngakna tare songi ka da balap ama leire khlo balap bese mai hodna sai haita di balap to mu repairing tawga balap to ama mu sin batadro another example namada goalkeeper ama hanjala bon changhala tokte haita di magi kan team maduna goalkeeper ama sindokro admana asoi ba ngakna ba bese team mamagi mathau ba adagi mathangi point asidi time management goal management and problem management haitare team the yaru missing as time management je skumati ngana gadamni goal management tawda kogi pandam ama tawduri ba thabak to mai pak tri bok yad din thongna yam leiba mi ugadni problem management have the tawninge hai oininge and hetu oya pote the problem management hai sing ba se yam thina hai sing ba mirak na ra khangba miyo chingas na team gi members gi oigadamni aduga team gi kitang lusan ba kitang hakchan ba thabak khar legani madudi team gi ba do and don't sai tar tawgadaba amasung tawredaba mapanda phongdokpa yaba phongdoktaba yadaba haibna singba team masisu ekain imung makhalamni imung sida yungoba mina ai korokta di mapaduna magi imung nungi member ngai da thong hangdonu gelon chalu ai leite hayu kan tumina secret oba sagum do and don't han ko manifesto si political party ko madam sinai कोई मथंगी चाहिदा ओलप चाहिदा बोट का ता दे कोई सी तगनी सी तौरोय सी थोंग सागनी पुखी तगनी लेबा के थबक असु पिगनी एंटरप्रेन्योर असु सेंगुट कनी हाइना सिंग ब लॉकथुइस माइ टीम गोबसु स्कोर बोर्ड अमा रूल एंड रेगुलेशन अमा थमगदम सी अंगांग ओइरिंग ए लाइन हारबदा पुंग मंगा दा होटकनी पुंग तरुक त या थिनबलु संगनी पुंग तरे तगिन पुंग निपान बक लाइक बागनी निपान दगी स्कूल चकनी हाइबन सिंग ब माइन तौदना टाइम टेबल अमा मैनिफेस्टो अमो उथोकदनी प्रोग्रामिंग मथंगी पॉइंट प्रोग्रामिंग टीम की प्रोग्राम में थमगदमनी था असुक्ता असुक तौगनी था असुक्ता असुक तौगनी सेल की ओइगेरा अमा ओइगेरा एनी पार्ट मरी लेनब थबक खुदिमदा मियोबदा चाखटनबो होनबदा प्रोग्राम से अदुम की मतिक प्रोग्राम से याथो थमगदम गोल सेटिंग हाइतारे लास्ट एंड फाइनेंसिंग हाइतारे अखोना फाइनेंस इंस्टीट्यूट अमा तौगदे अखोदा मनी लेंडर दि अखोदा याम होंगना पैसा से थाजलक ngambami ai factory में तौरे factory सिदा याम होंगना पोट पिसलक ngambami adigi पैसा से कितन पंथोक पंजन तौबा याबा वाथोक वासिन तौबा याबा मी समाइन तौदा सगुम मी जे थिरगा अखोना करिबो पांदम म चाखना माइ पैसा से असुक्ता पिथोखिबा था असुक्ता पिथोखिबा कान प्लानिंग तौरगा गोल सेटिंग हाइबजे टीम की ख्वाइदगी मरुएबा थबक नेबा फरे दुदे अफबा ngakta taabni फतबसु थोले enemy of the team की yekna baibase team की yekna base idai laina harabade low capability habade mi jile ai mangairi aina makhange nganga anuba yare da ai loi khangdaba leipote aina khangdaba thaba amta leipote na aduguma mi je yaring kai team dagi damakta tanthok pi ko maramdi ma yawu matamda sangana mi mangale do tinaruba sangana mi mangale do chui chapu do khutlup salu chini da chui do ju khadu ju paglakani hado aina tinariba mi sigi matungina aigi punsi je semeba admai tawduna saguma mi se yauktra dagi timsidagi yam thuna lokthok pi ko ani subada rule and regulation ngakta tim gi chana pathak ngakta si sanaroi hairone sanaroi singa sanabu matamda nisa chasalo yu thaksalo laor gi da film maya dura market pothoro chup thaklo adu yari bro do adigi document am to poro matam cha prokta meeting tokse do tokse he lakta ba khota ba thareng mare contribution kedan tokse thareng mare he to ba adu mi do team gi number 2 the yekna ba mi ne ba adu na team da
masugul mi singase mi mangagi team wagera mi taragi team wagera mi kungi wagera asugul mi sing team never kaidongida join to holodamna khwaidagi maru in team da join to go mi si kana no na mugi ngase high commitment high capability ai ko mo high commitment aina tongni di tongni aina ngamni di ngamni yes I can do I face it kana smart tam thongna le bai tare si khudam tang yeng si ko singje sung ka khalo singje ma ton jaw kan da singka bu nu pa da mai pa kan da kai na khan gi da singji de am nemo min ai ma kha da yeng bu de wang bu ni singji de ai gi khongya da le me na na adu ma khan ma ngam ba mi tauge pangthoke honage ha bu ngam ba mi do adu tim du da yahon ga da ne ba nu pa ai bu le te nu pa ai nu pi ai bu le te masi bu akhona super hero super humanity hana ko ba asigulaba super hero oibangamba super humanity oiba mi singa sineba ngasagi tim sem dra ngasi world go na pasa paiba apaw mi oigi haitari mi pungkhudi ma apaw pa me pasa paiba pa me karam tana mai thi ba bisi mapunsi gi pam de mi mo karam tana mai thi ba bisi sung pam oiba aduna high commitment high capability super hero ni habise oiba habise tim gi khwaidagi maru oiba mathong neba mathang sidi akoina kari tawgede ge have team gi members sing asina kari gun chen ba taw ge have the number 1 people magnet skin hai tare mi je tinaba haibda akoi gi nahak na level je IT level di name mani ID second class ki mini ID third class ki mini sukai khaido ko na common people sing asina khangdi ji kai gi no haiba matam da ngasagi bank officer gumba department gi DDO gumba department gi minister gumba sagum mi jine hena phai aduna mi achobo haibse mi macha semninge ba mi political party na public political leader na public parja nungsi ji mai parja se semninge ba mai parja na ma se semak bane ba si irai lai khudam ba hai har batamda lai de bole bagi ina khun bole ne ina khun bole bagi lai de bole ne adu khaw wang up level de legi mi singna mi macha ngai ji loina jingkhat pa pam ne adu tadi mi aso bu pun ge hai tadi people magnet skin hai base compulsory tamgadam ne ba ani subo point communication skin ji kitang lui kitang lai hai duni communication skin ji am lai na hajar da kana gum mi am da khone phone taw ren lo si hello tombi nang tum bro a hai ni ko ai tumdri ado kai le re halo wari ngak tang sana ba ya bro yam chillaga dai ko na mu tok jar ke si hauram ne ba tho hang do ne bebada ado ai chilli ngak tang le to ro adi ngak tang le to bi tari aduna communication skin hai ba se yam thina maru oi wari sana ba matam da 미게 마기 중앙품 걸피요 마기 낭품 넣다봐 아이디 아두니 아이디 아다니 낭품 수비 비드디 미드나 와리 찾는 거야 봐. 시 서브젝트디 커뮤니케이션 스킨지 서브젝트디 am chawi atien bo khudam amani sing panjabe wani ahum subo pointa people management skin hai tare team de changda di people management skill lab je team gi member khudimona khanggadamni masana su masagi team madugi manager oga team madugi head oga department du office tu gi mi du high sengna high gadamni ba sara idi mi unna yam hai ai bank manager khangna yam le aduna ari ai gi friends hakan paisa pai yam le akoi gi private bank ne lo akoi bank sida ma saving to honge ma smart to na akoi yam pick interest 1% ko da thadan ge akoi 2% ko da customer da pi ge business to si khosi kana smart to mi le ni ba ari kana go mi na account jam su ba hai ba account suba am hai mine account solo adi kana guma mina ngasagi kano to ba hai tare computer gi knowledge am leba internet da id mi ga wari sana ba khona ba ka do dai te id internet marketing am hai ta hai ta di adu gum internet marketing da thambiro adi kana guma mina id rajniti wala singa che masak asugi matik khangnei asugi matik tinai adu ai rajniti gi political da gi finance department dagi aikari gum senthang gra porke haibna chingba ngamba miduna adunglo ba thabak tolo kaim ta late satang da har khongnaw gi thabak ton ba sagon gi thabak ton ba samu gi thabak ton ba sena ai thabak to ba do people management skin na team gi member khudi mana khangadabne mathangi point time management skin hai tar time management hai ta di ngasagi goal setting duga haipesu mai le ni ko aduna asi akoi gi personal life da natna team gi management time su legado ni ba
thabak yam si example oina pallabada mina di yam pamba demand yam lero poche aduga maje asab sia sab sema matam asuki matik sangta di madugi poche thadokadamne madu potu natab alternative way atopa matam ju changdaba adagi process su yam thun leba adu profit margin ju adum wana leba smai todna time management skill haibase haigedamne ba loi manga subo point sticker money management haibase paisa je tim moita di paisa je sinna baje suki mati kumkadabni aduga paisa je hingsap tawgadamni money ki damakte mi singa si hinglibni paisa pai gi haita di kari tawbatai mi pung khodum patient oi batai yam khangba kanba mi yam khangba kanba mi mama thoktai adi matam chana thabak tawba matam chana tumba matam chana pothaba magi fix to bound to life haitare masi yamna dakar tai aduduna ngasai si khudam amtang yeng siko Elon Musk se kamai hor ke amtang nei na siko wari matiam dili se Elon Musk se chairman gi phamdagi lokthoe chairman gi phamdagi lokthokpadagi kamai to rocket sanin to rocket habji mi pukhudum khala atyada pai khalaga taraga leimai da kai ba ngata ne ba adugi kai dana ba institute lecture oja leite ba do ma kadai de thire google dagi encyclopedia dagi thira tim sem ga lagle hairaga adubak to mai paksalaktra matuna masagi tanjaram lejaram lanthum mayam je loi yon thueraga last bara da leira hairaga semgal lagle hairaga ngasidi Elon Musk se malem gi dam ta afaw mim oine aduna Elon Musk ki tim masida yawri miyosing asi kamdog ge habi matamda adudi yadabani adudi keno negative hairak pa missing ase ma yade mana kare da positive solution amathiyo positive solution amathiyo haibtadi langji pulle lorji rai lai bu khudam langji pulle lorji langi machin thi ba haibam change ba aduna problem solving habse tim gi ju khwaidagi maru oiba thab amane aduduna pesa paige asobomi oige mithoi mihen mi oige haiba tarbadi tim masi asuki mati maru oi masi de khudam amtang engedi nga haibaji isingda asuki mati expert oni yong haibaje yong uda dum expert oni ba aduna nga sina uda tham matam da sini ba yong jina isingda tham matam da sini ba aduna mayam akhoi gi deba sida tim semba bisa mathok tare tim gi join work tongminaba pukchen chengba masin punminaba lingjen manaba masin punminaba haibase yamna mathok tare apangba masin di tinaba yade asingba saba masin di tinaba yade adu khara pungtak suda pangtak suda khangum toba khangdabgum toba khara middle oina chatpa miyoi singa sineba tim yam kana semgol alise masi haraga lo sanjarage thank you everybody goodbye khanlei pana yai phare